Arambai News Guwahati Maitilongi Pau Tabiribasingbu Ihan Handumuktada Chingangbam Suzitrani Kurumjari. Husingasigi Samlapa Mariba Pausing Lobirasi. Kasara Chahi Kudingi Wakchingi Anisuba Nomaizing Numita Irat Tony Pangtokuna Lakpa Kwarakpa Irel Umanglai Kubang Kumsi Sahigisu Hokiba Nomaizing Numit Inglisingani Kulhumdoigi January Ama New Year Numita Narandor Babagi Hidenda Aswengam Yaudana Pangtokre. Manipur, Assam, Bangladesh, Tripura amadi Bharat ki mafam kayadagi lakiba ima iben ichilinau amadi oza singna thamoi sengna laifamda laktuna irat thongni asida saruk yarakhi. Panba yabadi handaki khwarak pairal umanglai khubamda miyamna katpiramba asupa senpham asi lupa lakh ahumga ising humphutare chahumga tarani. Handaki irat thongni asida saruk yarakhibasingi manungda Lakhipurgi MLA Kausikrai, BJP Manipur State ki President A. Sarda, BJP Manipur State ki VP Chidananda, General Secretary K. Sarat Nachingbasu Yauri. MLA Kausikrai na Kubamasi Nauna Semgat Nabagidamak Lupa Lak Tara, BJP Member ki General Secretary K. Sarat Nasu Mafamasida, Toilet Amasana Nabagidamak Lupa Lak Ani Pigani Habagi Wafamsu Loktok Lamki. Masigidama Khwarakpa Irel Umanglai Ngakselu Phuler Tolgi Maikaidagi Vice President L. Robindrona Thagatpa Amadi Ikai Kumnapa Utlakli. Panbayai Miyamna Katpiramba Senfam Kudimak Central Bank Phuler Branch ta deposit Tokre Hainasu Ngakselu ki Secretary Arambam Pradipna Phongdorakli. Ngasi imoinu numit ki yaifa pauzil kabu union Manipur na supirakli. Numit asina lakpada chahong ngahong ba ing tapa nungsi chanana laiba irumdam ama oirasanu haina yaifa pauzil pirakpaga loinana taibang sembi ba mapugi mafamda thongni jari haina kabu union Manipur ki Secretary General Lanbon Kabuina miyamda yaifa pauzil pirakli. Nakalamaromda yamnamak pungni nungsiningai oina Federation of Civil Society Organizations Fox Manipur nasu chahi amada amuktang pangtokpa kabui phurupki khwaidigi charoba kumai gangai na lakpada yelhongai dagi nungsi chanana laiminaraklaba kabui ichilinau khudingmaki mafamda awa ana yaudana mapung phana kumai asibu pangtokpa ngamba amadi lamdamasida laiminariba phurup kanglupsingda hena nungsi chanaba purakpa ngamba oiresanu ima laibakidama khongpham chetna aikhoi punna lepminasi haina Fox ki Information and Public Relations ki Assistant Secretary Neris Mangangna Thadorok Pachirol Amana Pongdorakli. Panbayai Hayeng January Mari Yimsakaisa Namita Kabui Shingi Gangai Festival asi Toklibane. Ngarang Manipur gi Hanigi Social Welfare Minister A.K. Mirabai gi Patsoi de Leiba Yumda Patsoi Block Congress Committee Nupising Sindona Bharatiya Dalit Sahitya Academy New Delhi na Dr. Ambedkar National Fellowship Award Inglisingini Kunithoi Hokiba December 13 da Panglakrabi Thongnauzam Pramodini Amadi Rita Thokjom Anibu Taramna Opagi Thoram Pangthokre. Thoramasida Saknarabi Ima Akuijam Manjurina Chairperson Oiki. Hanagi Minister Mirabaina Anoba Chahi Lakpagi Nungaiba Pongdokpaga Loinana Thongna Lingze Leibi Mitei Ningol Anibusu Makoina National Fellowship Award Sing Panglakpada Lingyan Fi Yanduna Taramna OK. Makatana ex-minister A.K. Mirabaina Makoina Korirol Gilamda Kathokiba Kaya Dubusu Singthaki. Tharamasigi Taramna Okpagi Warol Amadi Kandak Kaithelakpam Margaretna Tauki. Aroibada Gasigi Tentakpa Maraiba Paukara. Haukiba New Year Numit ki mangoinana bye bye numita Assam da punna lambi accident humbudra mapan thoki miyoi manga laikide. Apunba accident humbudra mapan asigi manungda niputareti Guwahati da thoki bane. Aduga bye bye amadi chahi hoba numita Guwahati da lupa crore nipan muki changda yonki haire. Alpha I gi luchingba Paris Baruana sovereignty gi wafam handoktriba makai Assam lengak amadi lalonglub asigi marakta santi gi wari sanaba kaidongaida oithokte haina Assam gi CM Himanta Biswa Sarmana phongdorakle. Assam da lariba madrasa singda larik takpinabagi damak mapandagi lakpa oza sing manak nakpa police station da toina chatpa taragani. Police scrutiny tauragani haina CM Himanta Biswa Sarmana phongdokre. Numit mangani gi oiba Chandubi Festival Assam da pangthokpa haukre. Biodiversity amadi ecology yokhanabagi pandamda festival asi pangthoklibani. Union Defense Minister Rajnath Singh Assam amadi Arunachal Pradesh ki numit nini gi khongchat da ngarang ningthokaba numit Tribhugarda thunglakre.
उत्तर प्रदेश की वाराणसी दगिना असम की डिब्रूगढ़ फाउब चेंगदबा मालेमदा ख्वाइदगी सांगबा रिवर क्रूज लाक्लिबा जनवरी 19 दा प्राइम मिनिस्टर नरेंद्र मोदी ना असम दगी लमथारगनी इंडिया की नेशनल कैपिटल दा इलेक्ट्रिक बस यांखई सेंटर की मतेंग दगी नरंग लॉन्च तौखरे पंजाब की सीएम भागवत मान की चंडीगढ़ लेबा युमदा बॉम अमा लेरंबा थेंगनाखरे हौखिबा पुंग खुनमरी इंडिया दा कोविड की अनौबा पॉजिटिव केस चामगा हुंबुद्रा हुंदोई फंखी पाकिस्तानी जेल दा लेरिबा इंडियन फादोक चट्रुक कुथ्रा हुंदोई थादोरकनबा इंडिया ना पाकिस्तान दा हाइख्रे IDBI बैंक की लोन फ्रॉड केस कुमरी लेना ईडी ना लुपा करोड़ कुनमुकी एसेट अटैच तौखरे लुइस इनासियो लुला de Silva na Brazil gi 38 suba president oina ngarang wasak lawkhre masagi chahi 68 suraba Luis na Brazil gi hanigi president Jair Bolsonaro bu October tha da pangthokiba mikhalda maithiba piramkibani Australia da helicopter ani meteor da thengainabadagi miyoi mari leikhitre mapan na sokle manga gi phibam yamnamak aruba phibam da laikanari Mexico da nongi paiba miyo yamana jail da landavadagi miyo tara mari laikidre mari hena asoka panangkre amadi Bangladesh da terrorist group Al Qaeda gi militant taru Dhaka Metropolitan Police na phare ngasi ge na di Arambai News Guwahati da mitilon gi pau sandok chaba matang solution jaba ga loinana tabiriba singbo amkaso hanna khurumjari